ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯃꯇꯝ ꯍꯥꯏꯔꯤꯕ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗ ꯑꯅꯧꯕ ꯃꯇꯝꯒꯤ ꯀꯣꯂꯣꯅꯤꯌꯦꯂꯤꯖꯝ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤꯗꯃꯛꯇ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛ ꯑꯐꯁꯄꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔꯗꯪ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯍꯨꯠꯅ ꯊꯤꯖꯤꯜꯂꯨꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ 19th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝ ꯑꯃꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯀꯣꯂꯣꯅꯤ ꯁꯟꯇꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯁꯨ ꯅꯠꯇꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯃꯈꯣꯏꯅ ꯆꯠꯅꯅꯤꯡꯕ ꯃꯑꯣꯡꯗ ꯆꯠꯅꯍꯜꯂꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯌꯦꯡꯂꯤꯕ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯑꯗꯨ ꯌꯥꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯏꯍꯧꯁꯤꯡ ꯎꯕ ꯐꯪꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯗꯨꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯈꯤꯕ ꯑꯦꯛ ꯑꯃꯈꯛꯅꯤ ꯑꯐꯁꯄꯥ꯫ 1947ꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯍꯧꯖꯤꯛ ꯃꯁꯥꯅ ꯂꯩꯉꯥꯛꯆꯕ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯍꯧꯔꯦ꯫ ꯕ꯭ꯔꯤꯇꯤꯁ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯅꯤꯡꯇꯝꯂꯕ ꯏꯟꯗꯤꯌꯥꯒꯤ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤꯌꯦꯂꯤꯖꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯤꯕ ꯑꯦꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯊꯝꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤ ꯊꯝꯂꯛꯈꯤ꯫ ꯑꯦꯛ ꯑꯁꯤꯅ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯅꯣꯔꯊ ꯏꯁꯠꯀꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ꯫ ꯆꯝꯖꯔꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯋꯥꯔ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯖꯁꯇꯤꯁꯇꯤ ꯀꯩꯗꯧꯅꯨꯡꯗ ꯐꯪꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯅꯥꯒꯥꯂꯦꯟꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯊꯣꯔꯛꯈꯤ꯫ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯉꯁꯤꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯁꯤꯃꯛꯅꯤ꯫ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤꯅ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯀꯌꯥ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯕꯣꯝ ꯄꯣꯈꯥꯏꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤꯗꯤ ꯊꯝꯗ꯭ꯔꯤꯕꯅꯣ? ꯑꯈꯟꯅꯅ ꯁ꯭ꯇꯦꯠ ꯈꯔꯗ ꯈꯛꯇꯃꯛ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯂꯤꯕꯅꯣ? ꯃꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ, ꯆꯞ ꯃꯥꯟꯅꯕ ꯔꯥꯏꯠꯁꯤꯡ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯀ꯭ꯔꯥꯏꯝꯒꯤ ꯗꯟꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯥꯅ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯕ꯭ꯔꯤꯇꯤꯁꯇꯤ ꯅꯤꯡꯇꯝꯕ ꯄꯤꯔꯝꯗꯨꯅ 1947ꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯨꯔꯨꯞ ꯑꯃꯅ ꯐꯨꯔꯨꯞ ꯑꯃꯗ ꯅꯝꯊꯗꯨꯅ ꯊꯝꯕ ꯀꯣꯂꯣꯅꯤꯌꯦꯂꯤꯖꯝ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕꯔꯥ?